Akasvani Imphal Ketrumeyum Chitrabhanu na pau pazeri ahan badamaru eba pau. Taramari Shiba Manipur State Film Award list ani kuntogi manafangadaba singi ming lok thokle. Best Actor ki manana Ningthozam Selheba amasung Bises William da amasung Best Actress kina Ningombam Bizuna fangle. Chayol ama chathagadaba Intensify Mission Indradhanus 4.0 gi anishiba round Manipur da ngasidegi horogani amasung China da ngarang COVID ki anoba case lising tarahondoi thengnaki. WHO na hairi COVID ki anova variant XE na ati variant singdagi sandokpagi chang chada tara hele. Taramari Shiba Manipur State Film Award list ani kunitogi manafangadaba singi ming lok thokle. Imphal gi Police Compound to leba MSFDS ta ngarang pangthokiba thoram amada manasing adu lokthokibani mana phanglaba singi manungda feature film category da mayang lambam Romi Maitena direction piba amasung singsubam sital amadi Romi Maitena puthokpa aikhogi yumna West feature film tare Ningthozam Ozit Babuna direction piba amasung Chandam Yamana puthokpa film Larei Latupna West popular film gi manaf phangle Feature film idama Bobby Hobom na Best Direction Award fangle. Devendra Tiam na Direction piba amasung Bisesori Maibam na puthokpa ayekpa singi pukai na non-feature film gi Best Award fangle. Hobom Paban Kumar na Direction piba amasung Film Division Mumbai na puthokpa Pabung Siam na Best Biographical Film Award fangle. Film asida Best Direction gi manasu fangle. Shonia Nepram gi Bloody Fanek na Special Jury Award fangle. Best Actor ki manana Ningthozam Selheba amasung Bises William da piragani Best Actress ki manana Ningombam Bizu da piragani Manipur da ngasidagi Intensify Mission Indradhanus 4.0 gi anishiba round horagani masi chayol ama chupna chathagani angang singbu poliomyelitis hepatitis measles tuberculosis diphtheria pertussis tetanus pneumonia Japanese encephalitis na singba laina sindagi ngakthongna ba hidaka pagi thabak asi chathabani Pokpadegi na chahi ani fawbig manung leba angang singbu mapung phana hida kapsong ba pandamda Mission Indradhanus asi hogdokibani State Immunization Officer Dr. T. Manihana thokpa cherol amagi matung ina miro menupi sing amasung pokpadegi na chahi ani fawbigi manung da leba hida kapthoktriba angang singna sarkana paikhaliba tharang sing asigi khudong chawa lobina naba appeal tawri Mang hai miyang gi khudong chana bai damak manana padleba health center sing amadi mobile team thamduna hida kapthokna ba honari ningsing beyai ahan ba round pun angang lising mari chehum supna ahum mari amasung mirom binupi lising ama chani tara humdoi tika kapthokna na ba pandam thamkibani Manipur hoji fawada COVID ki vaccine dose la kontare lising marfudan to hena kapkhre masing manung da ahan ba dose la tara manga lising ni funi to hena yauri ani seba dose da la tara ma to lising marfu gundo hena kapkhre precaution dose lising humputaru chahum marfudra mari kapkhre Rajesh da hoji COVID-19 ki active case ipuma to lady apun ba positive case la ama lising kuntra tare chama tara mapan gi manung da mioi la ama lising kuntra mari chamapan Yangkai nipan naba phakre naba phabagi changcha da marfuda nipan dasmik mari anini hauzi fawbada mioi lising ani chamakun laiset asidagi lekhidre IZR South na ngarang lamfela leba Pediatric Association of Manipur Pam da mimanadra angang sing da mating pangkre IZR South Pam amazung Spastic Society of Manipur punna sinduna autism gi matang ni miyam bova da na bathorum amasu angang amadi mama papa singalone na pangthoki tharmadu ga mari lena na lecture program amasu pangthoki Tabiriba Pawasi Akasvani Imphal degini China dangarang kobi ki anoba case lising tarahumdoi thengnaki masi che ani gi matung da ahan ba way of lakrab matung da khwaidigi masingyam na thengnabani leba digi khwaidigi masingyam bataba Shanghai shahar gi mapam pumnamakta lockdown thamkhre lockdown na maram oiduna mapam astegi gari chato sin thingkhre State media ki pawpaladuna akhang ahising hai Shanghai da hoji thorak leba kopi ki anoba case asi mamang da Wuhan da thokiba adudagi hena pakthok chawthorakli Maras the United Kingdom da kobi ki anova variant ama thorak le haina World Health Organization ki kwaidi noble report ama da hairi
XC haina kawba anova variant asi COVID-19 gi ate variant sindagi hena longnagali hairi WHO na hai XC variant asi Omicron gi subvariant BA2 dagi chada tara hena longnagali hairi Amarom da Varat ta hausi COVID ki active case listing tara humde sumna tara humde khakta ngaire hauki ba pung kumai de myo listing ama jamri ni futare leina astegi naba phakibguluna nava fagalapagi chang chada matrudrani pan dasmi tare tarukni Pakistan da Rashtrapati Arif Alvina National Assembly dissolve tokre Pradhan Mantri Imran Khan ki pokta matu ina National Assembly dissolve tokibani Pradhan Mantri na Rashtrapati na nauna Mikhal pangthok pina ba haizekre National Assembly ki Deputy Speaker na thazabagi vote loksi haiba yakitraba matung da khongthang asi lokolapani mara asida Pakistan ki Information amasung Broadcasting ki Raja Mantri Farooq Habib na hai leba aduda anobo Mikhal numit marfudrani ki manung da pangthok lagani Numinini suti oraba matung da sangsa ki mipam ngasidagi makata na chatharagani budget mipam asigi anishuba tangkak tha asigi nipanda loiraba yai ira nimita phangkiba mipam da Lok Sabha da Kendra gi haksul amasung gai Wahengbam Mantri Dr. Mansukh Mandavia na phongdok bigi matung ina leiba sida hojifa wada Health and Wellness Center lak ama listing tara gi thabak tawri manghai sarkar gi pandam di Wellness Center lak ama listing yankai hangdokpani Ayush Mantri Sarvananda Sonawana Pongtokhi matung ina listing ani kunmathoi kunithoi da Ayush Mantraloina Ayush Westi Yosna gi saruk am oiriba Center of Excellence Companies makhada tongan ba sangstan tarani thoida punna lupa koti kuntrani toi lakh mudra manga pithakre ngasi phongba pause singi maru eba pawgi damak hozik Wahengbam Rajesh leire Rajesh Tagachari Chitrabhanu Pause sing the phongnariba maruba pausing di mahutki director na administrator obi yabra haiba wahang huyelan pawgi ahan headline tori Manipuri Chingi Zilla Singdagi Apaspa Loktuk Tabagi Matangda UN Sina Wahang Kya Hanglakli Haiba Pau Imphal Free Press Hills Hornbill Express Nisim 12 Gi Ahan Headline Tori Pawasi Ganfiu Mel Su Phong Batenare Manipuri Cinema Haina Mingthonba Megasandra Kongbam the Iba Lady Phongki Bagi Pau Manipur Mel the Ahan Headline Tori Corruption Mutan Bagi Matang Amasung Imphal Gi Lambi Concrete Cement on Tok Bagi Matang the Mukhyamantri Nongthoma Birena Phongdoki Wafam Naharugi Tokdang Irebag People's Chronicle gi ahan headline tori pawasi pona phongina ani sub headline tori Mukhyamantri na Marjing Singda leba Sagol Kangje gi statue sagaliba yengsing kibagi paw Churachampur gi Manipur Express gi ahan headline tori Mukhyamantri na Sagol Kangje gi mitam yengsing kre ahingba poni di yengsin binaba leitre haba paw sana lebak ta photo konana ani sub headline tori Tamenglong gi Dailong Primary School da Class 1 tamlibi nupi macha amagi photo social media da viral chakiba adugi matungda lanai sangsan amadi sarkar na mateng panglakli haiba paw Tamenglong Times ki ahan headline tori pawasi Isel Express amasung Shanghai Express English da ani sub headline tori ADB funding makada Imphal Kangchup Tamenglong lambigi Jadorang Park tagi horticulture farm gi marakta meter kunmari yogdana thabak suriba aduda CSO singna yaningdaba phongtoki bagi paw Ganfiu Mel da ahan headline tori Tampak tadi MGNREGS halak sare khusuman pibagi mahuta material component da Kuchau Tharam bagi DPC manga dagi explanation call tokre haba paw ponapam gi ahan headline tori Nong Taganba State Singi Manung Chaliba Manipura Ising Pangdabagi Awaba Mayok Nare Langa Theldadi Amang Sangda Pusindaba Ising Lainadre Haba Pau Photo Konana Sanalebaki Ahan Headline Tori COVID variant Kudi Maktagi Hena Launaganba XE variant UK da Tenare Haba Pau Isel Express Sanga Express Manipuri Amasung Maswana Tharda Ahan Headline Tori Pawasi Huyen Lan Pau Hills Hornbill Express Asu Headline Tori Lupa koti taret lak yang kai mapan hen bagi drug puramba pulis yaw na miyoy ani fare haba paw Shanghai Express English ki ahan headline tori parking mapam chana laitabana miyam na kutong sa daba mayok na re haba paw Imphal Free Press ki ani sub headline tori WHO na Covaxin supply to lep lagani haba paw Manipur Mail gi ani sub headline tori Minister Biswajit na luching duna loktak pata drone sizina duna sadan basing ti humbagi tabak chatakre haba paw narugi thokdangi ani sub headline tori Tamenglong Jilagi Oina Metric Parikha Center Singi Akoibada CRPC gi dara chamani phu marigi makada ating batam kre haiba paw Ganfiu Mel da ani sub headline tori pawasi Tamenglong Times su phongde Indo Naga political talks da Assam Rifles na ayat papire haiba paw NSCN angi wapam Shanghai Express English da ani sub headline tori pawasi Hills Hornbill Express su phongde Chitrabhanu Thagachiri Rajesh aroibada maroiba paw amuk hanna Tara Marishiba Manipur State Film Award lisani kun togi mana fangadaba singi ming lok thokle
Chayol machathagadaba intensified mission Indigenous 4.0 gi anishubi round Manipur dangasidagi hauragani amashung China dangarang COVID gi anoba case listing tarahumdai thainaki WHO na hairi COVID gi anoba variant X ina ate variant singdagi sandopagi changcha da tara heli paulu zeri